Hello friends, welcome to my channel. Ngasi topic asidi Facebook tagi Matou karamna paisa tan gadabage haibadugi matangdani aduga aina Matou karamna past few months ta 1,50,000 tan le haibadu ai haijarake adomsu soidana paisa tan beai video si loidri fawba yengbiyu Matou karamna tan gadabage haidringai mamangda aina mamangda paisa tan khibagi proof to ai hana video da yengbiyu See I Facebook की earning की proof नहीं June 30 दा I know 170 dollar फंगे May दना $477 अदुगा सुमाइना पैसा सी ताले अदुगा overall सी I calculate तो रखे अदुगा I अमक उलके मसी I ना Facebook तकी फंगी पर income नहीं last few months ता अदुगा सोइतना सुमाइना पैसा तान भी आए I total dollars aina hojik foda talisi $2,432 nei adu India gi paisa on thok pata ragadi hojik 74 natragana 75 te laibane aina 74 da paage adu lupa kem ta bane yengsi 74 adu ragadi 1,70,000 plus means 1,80,000 gi maya aina sumaina phange adu adom su soitana paisa tan biu Facebook tagi Facebook page sama semaga 10,000 followers criteria ni aduga 6 lakh watch minute ni aduna adomsu soidana paisa tan biu Matou karamna Facebook page sem gadabage haibadu ai makhagi video da ai thamjarkke Facebook tagi Matou karamna paisa tan gadabage haibadu Facebook ahan bada tawgadaba thabuk si kaino haiba matamda Facebook ta page ama sem gadabani page to da magi minimum over requirement si 10,000 follower laigidabani plus 6 lakh watch hour time within 60 days ke manungda laigidabani adu Facebook tagi Matou karamna paisa tan gadabage haibadu ai haijarake ahan bada is just similar YouTube ka khara haifet manai ahan bada in stream ads on demand hai masi kaino haiba matamda video ama Facebook ta play tawba matamda ahan bada ads han ui natraga marak ta su ui aduga makhada su video dogi makhada su ads ui adudagi paisa tan beai plus supporter become supporter fan subscription adudagi su paisa tan beai adagi in stream ads for live akoi gaming video natraga any video my Facebook page ta live tharaba matungda marak ta ad chat kani adugi su paisa tan beai Antragi stars na koi makhada send stars to the creators na laibani stars ki through dagisu paisa tan be yai aduna Matou karamna Facebook page sem gadabage haibadu ai makhagi video sida ai haijarake adom soidana yengbiyo aduga adom su soidana paisa tan biyo video si loidri fawba yengbiyo ai video gi aroibada giveaway khara haijaramge Facebook page sem na bagi damakta adom gi normal Facebook ta sangbiro aduduga sida line ahum chingba sida nambiro aduduga page ta click tawbiro aduduga create ta page to sembiro aduga get started tawbiro aduga nangna semning iba page tu gi maming do semu sida ina semage online manipur ina seme aduga next ta click tawbiro aduga nangi page category do select tawbiro page category si nangna video gaming video creator oiro music video oiro select to biro id gaming video creator tore aduga next to biro aduga enter website nangi website lai bata ragadi website nambiro aduga ai gi website lai tamena I don't have website next ta nangi profile picture hapiro adu cover video hapiro aduga loire page semba adugi matungda setting मैम तौगदबने सिनी Matou karamna page sem gadabage haibadu irai lai aduga page si edit tauge haragana si edit page sida click tawraga adum edit tawbiro aduga post tauge haraga su create post sida click tawro aduga photo natragana video du select tawraga page sembiro aduga 10,000 followers amasung 6 lakh watch minute to login bagi damakta adom ngasi dagi video thagatpa natragana photo thagatpa hobiro
이 भिडियो सी येंगा अदोम नुंगतिगी पैसा तान बे आई मतौ करमना तान गदा पगनो हाइबदो आई हाइजरके आई भिडियो सी मखादा कमेंट दा एनी नंग अपाम अदु इबिरमो अदो आइना नुंगति खुदिंगी आइगी भिडियोस दगी नुंगति खुदिंगी मी अमोमम खंगत चकनी लकी विनर अमोमम लकी विनर दो आइना 250 की रिचार्ज और 250 की कैश प्राइस अमोमम पी जगनी सो आइगी भिडियो सी येंगबिरागा अदोम सोइदना कमेंट तो बिरमो लाइक तो बिरमो अदुगा गिव अवे सिबु पार्टिसिपेट तो बियो Thank you so much for watching my video. Hope you have enjoyed and see you in next video.